ꯇꯧꯔꯦꯗꯣ ꯉꯁꯥꯏ ꯌꯥꯝ ꯐꯖꯩꯑꯕ ꯂꯩ ꯐꯖ ꯐꯖꯕ ꯌꯥꯝ ꯂꯩ ꯈꯔ ꯂꯩꯁꯦ ꯌꯥꯝ ꯐꯖꯅ ꯌꯦꯡꯉꯨꯅꯦ ꯑꯗꯨ ꯂꯩꯕꯥꯛꯁꯦ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯈꯣꯒꯥꯏꯕꯗ ꯁꯤ ꯉꯥ ꯀꯟꯅ ꯉꯧꯔꯦꯕ. ꯍꯦꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯩꯒ ꯃꯃꯥꯒ ꯏꯆꯥꯅꯨꯄꯤꯒꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯅ ꯉꯔꯥꯡ ꯂꯥꯛꯄꯗꯨꯒꯤ ꯅꯦꯛꯁ ꯃꯣꯔꯅꯤꯡꯅꯤ ꯉꯁꯤꯁꯦ ꯃꯌꯥꯝ ꯑꯩꯒ ꯃꯃꯥꯒ ꯋꯥꯛꯀꯤꯡ ꯊꯣꯛꯂꯛꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯈꯨꯟ ꯆꯪꯐꯝꯗꯣ ꯂꯩꯔꯦ ꯁꯣꯝꯗꯅ ꯗꯕꯂꯣꯡ ꯆꯪꯐꯝꯗꯨꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯩ ꯁꯤꯗꯒꯤꯅ ꯁꯥꯔꯤꯗꯣ ꯑꯗꯨꯒ ꯆꯠꯂꯤꯅꯦꯕ ꯑꯩꯈꯣꯏ ꯕ꯭ꯔꯥꯁ ꯇꯦꯡ ꯂꯣꯏꯔꯒ ꯑꯗꯨꯝ ꯊꯣꯛꯂꯛꯑꯕꯅꯤ ꯑꯗꯣ ꯌꯨꯔꯨꯗꯤ ꯊꯣꯛꯇ꯭ꯔꯦꯕ ꯉꯥꯛꯇꯪ ꯆꯧꯁꯤ ꯍꯥꯏꯅ ꯃꯃꯥꯒ ꯊꯣꯛꯂꯛꯏꯅꯤ ꯑꯩꯈꯣꯏꯕꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯁꯥꯔꯤ ꯇꯧꯔꯒ ꯑꯃꯨꯛ ꯌꯦꯡꯍꯟꯒꯦꯀꯣ ꯑꯩꯈꯣꯏ ꯃꯅꯨꯡꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯝ ꯃꯄꯨ ꯁꯟꯕꯨꯟ ꯆꯠꯂꯤꯑꯕ ꯑꯗꯨ ꯃꯅꯥꯛꯇ ꯑꯗꯨ ꯑꯥꯗ ꯑꯩꯈꯣꯏ ꯅꯅꯥꯎꯒ ꯃꯄꯨꯒꯅꯤ ꯑꯗꯨ ꯑꯥꯗ ꯇꯧꯁꯪꯗꯨ ꯑꯩꯈꯣꯏ ꯅꯅꯥꯎ ꯇꯧꯁꯪ ꯃꯄꯨꯒ ꯁꯟꯕꯨꯟ ꯆꯠꯂꯤꯕ ꯑꯥꯗ ꯁꯟ ꯄꯨꯜꯂꯝꯃꯦ ꯑꯗꯨꯒ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯃꯅꯨꯡꯁꯨ ꯃꯥ ꯆꯠꯅꯤꯡꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯍꯥꯡꯕꯗꯤ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯋꯥꯛꯀꯤꯡ ꯃꯌꯥꯝ ꯆꯠꯅꯔꯤ ꯍꯣꯏ ꯉꯁꯥꯏ ꯃꯐꯝꯗ ꯌꯧꯔꯦ ꯑꯗꯣ ꯉꯁꯥꯏ ꯌꯥꯝ ꯐꯖꯩꯑꯕ ꯂꯩ ꯐꯖ ꯐꯖꯕ ꯌꯥꯝ ꯂꯩꯌꯦ ꯑꯗꯣ ꯑꯝꯇꯪ ꯆꯪꯉꯒ ꯌꯦꯡꯉꯨꯒꯦ ꯇꯧꯔꯦ ꯃꯃꯥꯒ ꯑꯩꯒ ꯏꯆꯥꯅꯨꯄꯤꯒ ꯃꯌꯥꯝꯁꯦ ꯂꯩ ꯈꯔ ꯂꯩꯁꯦ ꯌꯥꯝ ꯐꯖꯅ ꯌꯦꯡꯉꯨꯅꯦ ꯑꯗꯨ ꯆꯔꯥ ꯇꯧꯔꯤ ꯃꯥꯜꯂꯦ ꯌꯥꯝ ꯐꯖ ꯐꯖꯕ ꯂꯩꯔꯦ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯕꯨꯠꯀꯤ ꯀꯩꯅꯣ ꯀꯥꯞꯇ꯭ꯔꯅꯦ ꯐꯣꯇꯣ ꯀꯥꯞꯇ꯭ꯔ ꯆꯔꯥ ꯀꯥꯞꯄ ꯃꯌꯥꯝꯁꯤꯒꯅ ꯁꯅꯥꯔꯩ ꯉꯥꯛꯇꯅꯤ ꯂꯩꯁꯦ ꯁꯤꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥ ꯂꯩꯇꯦ ꯀꯩꯅꯣꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯂꯩ ꯑꯝꯇ ꯂꯩ ꯆꯣꯡꯕ ꯌꯥꯕ ꯅꯠꯇ꯭ꯔꯥ ꯍꯟꯗꯛ ꯃꯇꯥꯡ ꯃꯥ ꯂꯩ ꯁꯤ ꯄꯨꯔꯥ ꯈꯥꯂꯤ ꯑꯣꯏꯔꯤꯕ ꯌꯦꯡꯉꯨꯅꯦ ꯑꯗꯨꯗ ꯕꯤꯠ ꯊꯜ ꯂꯩꯔꯝꯃꯤ ꯂꯣꯏꯈ꯭ꯔꯃꯤꯁꯦ ꯈꯥꯂꯤ ꯑꯣꯏꯈ꯭ꯔꯃꯤ ꯑꯩꯗꯤ ꯄꯥꯝꯕꯤ ꯃꯁꯛꯀ ꯈꯪ ꯂꯥꯛꯇꯦ ꯃꯌꯥꯝ ꯁꯤꯒꯩꯒꯤ ꯂꯩ ꯍꯥꯡꯉꯤꯕ ꯖꯒꯥꯁꯦ ꯁꯤ ꯂꯩꯁꯦ ꯂꯣꯏꯅ ꯂꯣꯏꯈꯤꯅꯦ ꯍꯥꯏꯌꯦ ꯁꯤꯗꯁꯨ ꯁꯤꯒꯩꯒꯤ ꯇꯤꯄꯥꯟꯗ ꯂꯩ ꯈꯥꯂꯤ ꯂꯩꯁꯦ ꯑꯁꯤꯁꯨ ꯂꯩ ꯉꯥꯛꯇ ꯂꯩꯔꯝꯃꯤꯅꯦ ꯁꯤꯁꯨ ꯂꯣꯏꯅ ꯖꯣꯟꯅ ꯂꯣꯏꯈꯤꯅꯦ ꯍꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩ ꯍꯟꯗꯛ ꯂꯩ ꯌꯥꯝ ꯖꯣꯟ ꯂꯣꯏꯔꯝꯃꯦꯕ ꯂꯩ ꯖꯣꯟ ꯂꯣꯏꯈꯤꯕꯩ ꯈꯥꯂꯤ ꯂꯩꯕꯅꯦ ꯍꯥꯏꯌꯦ ꯁꯦ ꯑꯍꯥꯡꯕ ꯂꯩꯌꯦꯡꯁꯦ ꯇꯇꯣꯟꯅ ꯍꯥꯏꯌꯦꯕ ꯁ꯭ꯋꯥꯏ ꯃꯔꯤ ꯆꯪꯉꯛꯄ ꯀꯥꯏꯁꯦ ꯂꯩ ꯃꯌꯥꯝꯁꯦ ꯎꯕꯗꯕꯨ ꯍꯔꯥꯎꯔꯤ ꯍꯥꯏꯁꯤꯅꯤ ꯑꯗꯨꯔ ꯆꯨꯝꯅ ꯂꯩꯔꯣ ꯈꯖ ꯊꯛꯎ ꯃꯌꯥꯝ ꯋꯥꯛꯀꯤꯡ ꯆꯠꯂꯤꯁꯦ ꯅꯨꯡꯉꯥꯏ ꯃꯃꯥꯗꯤ ꯕꯨꯕꯣ ꯃꯅꯥꯛꯇ ꯆꯦꯜꯂꯨꯏꯗꯨꯗꯤ ꯂꯕꯨꯛꯂꯣꯝꯗ ꯂꯕꯨꯛꯂꯣꯝꯗꯁꯨ ꯆꯦꯜꯂꯨꯔꯦ ꯕꯨꯕꯣꯏꯒꯁꯨ ꯑꯗꯨꯝ ꯆꯠꯂꯦ ꯐꯖꯗ꯭ꯔ ꯌꯦꯡꯉꯨꯅꯦ ꯆꯦꯛꯆꯨꯝꯕꯤꯁꯤꯡꯁꯤꯒ ꯁꯤꯒꯤ ꯁ꯭ꯀꯨꯜꯁꯦ ꯑꯩꯅ ꯄꯤꯛꯏꯉꯩꯗ ꯇꯝꯃꯝꯕ ꯁ꯭ꯀꯨꯜꯅꯤꯀꯣ ꯑꯃꯨꯛꯇꯪ ꯂꯩꯔꯒ ꯀꯥꯞꯄꯨꯅꯦ ꯑꯗꯣ ꯁꯣꯝ ꯃꯥꯏꯀꯩꯁꯤꯗꯅꯦ ꯑꯩꯅ ꯇꯝꯃꯝꯕ ꯁ꯭ꯀꯨꯜꯗꯣ ꯁꯥꯔꯝꯕꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯇꯝꯃꯝꯕꯩ ꯃꯇꯥꯡꯒꯤ ꯁ꯭ꯀꯨꯜꯗꯨꯗꯤ ꯊꯨꯒꯥꯏꯍꯜꯂꯁꯤ ꯑꯅꯧꯕꯅꯤ ꯁꯥꯔꯤꯁꯦ ꯃꯌꯥꯝ ꯑꯗꯨꯁꯨ ꯁꯥꯒꯠꯂꯛꯏ ꯃꯌꯥꯝꯁꯦ ꯑꯅꯧꯕ ꯉꯥꯛꯇꯅꯤ ꯁꯤꯗ ꯇꯝꯃꯝꯃꯤꯅꯤ ꯃꯌꯥꯝ ꯁꯤ ꯁ꯭ꯀꯨꯜꯁꯤꯒ ꯑꯩꯁꯦ
แม่ไอ้กันนะมากันในครั้งละเจ๊คิดตีมโตเลยว่าคอยตามพี่ไอ้ตัวกี้ไม่เรียนก็ตามไทยดูเสียงว่าคอยไหลมาไอ้บ้านนี้ไม่จริงอะไรใกล้ไม่เรียนบุอูดีเดี๋ยวมันปังกันเลยด้วยखाजन दा जारोय मैम ngaraंगी सिगी लाइन वारी दो हजिक आलू से हजिक अयुक से ताननबा कन तौरेबको लेबाक से खितंग तंग समायना खोगायबदा से मनुंग सिगा से तारा मिजिंग जिउने मैम दो फजना खोतोक्त्रियाबा से समाय तक खितंग खितंग खोटपदा तारे मिजिउने से आदा yan tari yan kaya mo taram mo yan na to yan hakum dikate mana si pathada kanya na sa haraw ng lord Ay, dito ko. 손에 밤비누가 따봐도 꼴롱네. दूधा एकदम तो खोलू जेंगे ने हाँ जो तो ना खोलू ने हाँ ना गोल गोल खोलू ने ना हाँ ना खोतो ने हमतंग ऐंगे asita tawdagi la inine Gimana? Damak tere. Sao đấy dùng sao đi Tahu deh. Narang sih tali. Si kenang tali nai dah. Kasi na itali ba? Kamsawi. ketawge du thaga Kaya na nak. Ay, nasong tali ba? Minang na tali ba? Doon. Masay walking salura hala matong da video se sum makata na lawong am jade. Breakfast aba ko pa matam gitu di video se lawong am jaw dra mina ho dra ba ko ma'am. Ado hajing na mong baro ke sak thong matam jara ko ma sak thong doi kanna talabi to hore ma. Ado aisu sanga ka jaw biru ge mama ge mateng ka to biru ge. Ore nga halai ra ka di aisu hanwa matam mu jara ani ma'am. Nini kita ni la lai se ma'am. Ai na ngang ta da ko dam tractor ro dumper ro chi liba no ai na wangang ta clear oi taram da khang de ma'am na. Chakun chalaga mu mama kari thongdoi ba khote ba mu je mama kai yang thongdoi na je mu da koi pan pana nga lai ya pira me na du se ka lai re nga se ro me pana ko bin ne nga se lai ya pira me aduga ma'am da ai kenom jeng hala ke ko nam ai na qualify hai ba do du si qualify de ni mari jatti do hui jabi thai na tra si sini ma'am do mai pa le aduga maku ko na sumaina oi do maku ko sai oi na asi di hek ko na loi da me mama hoi asi hek pe matang de ha pa ngam jadre mama hek no loi da me ba ko makum do na sumaina pa le mama thong ba ho gre aina ai jawi gai bu ja de hai mama nga ngo ba ho thare
ꯁꯦꯡꯗꯅ ꯉꯧꯗ꯭ꯔꯤ ꯂꯣꯏ ꯍꯥꯞꯀꯗ ꯃꯆꯟꯅ ꯁꯦ ꯀꯣꯕꯤ ꯑꯂꯨ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯀꯣꯂꯨꯌꯥꯏꯗꯣ ꯃꯔꯨꯗꯣ ꯃꯔꯤ ꯆꯠꯄꯤꯗꯣ ꯑꯗꯨ ꯍꯥꯞꯀꯅꯤ ꯀꯩꯅꯣ ꯇꯧꯕ ꯀꯔꯤ ꯂꯧꯈꯠꯄ ꯃꯉꯥꯅꯤ ꯆꯥꯕ ꯆꯠꯂꯨꯅ ꯍꯜꯂꯛꯑꯦ ꯃꯌꯥꯝꯗꯤ ꯄꯄꯥ ꯑꯗꯣ ꯄꯄꯥ ꯊꯨꯝ ꯍꯥꯎ ꯄꯨꯔꯛꯏꯅꯤꯗꯣ ꯃꯤꯊꯤ ꯄꯦꯀꯦꯠ 2 ꯄꯨꯔꯛꯑꯦ ꯑꯗꯨꯒ ꯁꯤꯒꯤ ꯆꯥꯅꯕ ꯑꯆꯥꯄꯣꯠꯀ ꯑꯗꯒꯤ ꯀꯩꯀꯩ ꯌꯥꯎꯔꯛꯀꯦ ꯎꯜꯂꯨ मिस्टी खजा मिस्टी खजा निमकी पेड़ा लड्डू ꯉꯥꯅꯤ ꯆꯠꯂꯦ ꯋꯥꯠ ꯄꯨꯄꯨꯅ ꯑꯆꯥꯄꯣꯠ ꯄꯨꯔꯛꯏꯁꯦ ꯅꯪ ꯆꯥꯔꯗ꯭ꯔꯣ ꯁꯣꯗꯦꯡꯉꯣꯅꯦ ꯎꯔꯨꯏ ꯆꯥꯅꯤꯡꯉꯦ ꯁꯨꯝ ꯐꯖꯅꯗꯤ ꯇꯧꯔꯛꯏ ꯃꯣꯏꯁꯦ ꯑꯗꯨꯝ ꯃꯥ ꯑꯩꯅ ꯉꯥꯗꯣ ꯑꯩ ꯉꯧꯕꯤꯔꯒꯦ ꯊꯣꯡꯕꯤꯔꯒꯦ ꯌꯥꯗꯦꯁꯦ ꯀꯩꯒꯤꯅꯣ ꯏꯆꯥꯅꯨꯄꯤꯁꯦ ꯅꯣꯡꯃꯇꯪꯅꯤ ꯂꯥꯛꯏꯁꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯃꯨꯛ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯅꯅꯦ ꯅꯨꯡꯉꯥꯏꯇꯦꯕ ꯃꯤꯉꯣꯟꯗ ꯃꯇꯥꯡ ꯂꯥꯛꯑꯗꯤ ꯆꯥꯛ ꯊꯣꯡꯍꯟꯕꯁꯨ ꯆꯥꯛ ꯅꯨꯡꯉꯥꯏꯇꯦ ꯊꯣꯡꯍꯟꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯀꯜꯂꯤꯉꯩꯗꯤ ꯊꯣꯡꯅ ꯃꯣꯏꯗ ꯄꯤꯖꯕ ꯇꯥꯏꯅꯦ ꯉꯝꯃꯛꯇ꯭ꯔ ꯃꯇꯝꯗ ꯍꯌꯦꯡ ꯃꯣꯏꯅ ꯊꯣꯡꯉꯒ ꯑꯩ ꯆꯥꯕ ꯍꯥꯏꯗꯨꯅꯤ ꯃꯌꯥꯝꯁꯤꯅꯤꯀꯣ ꯏꯃꯥ ꯄꯣꯛꯄꯤ ꯀꯥꯏꯁꯦ ꯏꯃꯥ ꯍꯥꯏꯁꯦ ꯖꯥꯄꯣꯠꯇꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯏꯃꯥ ꯍꯥꯏꯗꯤ ꯏꯃꯥꯅꯤꯀꯣ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯃꯌꯥꯝ ꯅꯣꯡꯇ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯁꯦ ꯌꯥꯔꯣꯏꯗꯣꯏꯅꯤ ꯃꯥ ꯍꯦꯛꯇ ꯇꯨꯃꯤꯟꯅ ꯆꯪꯉꯒ ꯍꯦꯛꯇ ꯊꯣꯡ ꯂꯩꯔꯝꯕ ꯑꯩꯈꯣꯏꯅ ꯂꯧꯕꯤꯒꯦ ꯑꯩꯁꯨ ꯌꯥꯔꯣꯏꯗꯣꯏꯅꯤ ꯍꯤꯟꯖꯥꯡ ꯁꯦꯝꯕ ꯈꯔ ꯂꯧꯕꯤꯁꯤꯅ ꯂꯣꯏꯔꯦ ꯑꯗꯨꯝ ꯃꯥ ꯍꯦꯛꯇ ꯑꯗꯨꯝ ꯊꯣꯡ ꯂꯩꯔꯝꯗꯣꯏꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝꯕꯨꯕꯨ ꯍꯤꯟꯖꯥꯡ ꯊꯣꯡ ꯂꯣꯏꯈꯔꯦ ꯆꯥꯏꯁꯦ ꯉꯥ ꯊꯥꯎꯒ ꯈꯥꯃꯦꯟꯒ ꯑꯃ ꯉꯧꯔꯦ ꯉꯥ ꯊꯣꯡꯕ ꯂꯩꯔꯦ ꯑꯇꯩꯗꯤ ꯃꯊꯦꯜ ꯇꯧꯍꯟꯗ꯭ꯔꯦ ꯃꯃꯥꯗ ꯁꯤ ꯇꯧꯔꯒ ꯑꯗꯨꯝ ꯑꯉꯥꯡꯁꯨ ꯆꯥꯔꯤꯌꯦ ꯂꯣꯏ ꯆꯥꯏ ꯋꯥꯅꯕ ꯃꯃꯥ ꯆꯥꯅꯤꯁꯤꯁꯨ खजा चाहो ना hầu đi này mà khối nhập phần hào nó bay thùng rồi khối má kia mà hào cái giống ngầm để khối nó thùng của đâm mày à hào hết vậy đó nó rồi Thôi. hào rồi mẹ mày chứ silo mà nãy sẽ làm ngô vậy sao ba mẹ vào quả cái này cái này hea phụ gì cái tao đi Nhau nè. Ini kita lah. Ano na? Ito lang lang. May jumda leba ko. Anda ina lang ko matangin di video si dilaw ngamjadreba. Chanda oire na thingai par tor la ko na hijang na pihe khoi bara dum thingai na chanda oire na sum tor la e papa ma sang na posai ke sam ha pe hijang na pi jam na pe tai alu kilo mana ekdum hawai mari chappi kai ga do jam ha pe ba chau swai dana angang jingi sana ba thangna ba ga tawna ha pe ada ma'am ai ge channel che ngasi anawo thingna bi bai sina oira ga na ai ge channel che nusibi dana subscribe toksan biro mo sung like to biro mo ma'am ai ge video se ngasi gi de matang sai sai lo sum lo sala jala ge next ki video da muk thingna ra singa si gi di bye